ꯁꯦꯅꯥꯄꯇꯤ ꯗ ꯁꯨ ꯆꯠꯄꯒꯤ ꯀꯩꯅꯣ ꯄꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯄꯥꯎꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯁꯤꯁꯨ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯃꯁꯤꯗ ꯌꯥꯝ ꯍꯦꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈꯕꯔꯁꯤꯡꯗ ꯄꯣꯔꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯀꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯝꯖꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯃꯨꯔꯃꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯁꯤ ꯂꯥꯛꯀꯗꯣꯏꯁꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯏ ꯃꯔꯝꯗꯤ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯂꯨꯔꯕ ꯋꯥꯊꯣꯛ ꯃꯤꯁꯤ ꯃꯤꯅꯥ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯐꯤꯕꯝ ꯑꯃ ꯍꯧꯖꯤꯛ ꯁꯦꯀꯨꯔꯤꯇꯤ ꯐꯨꯜꯂꯤ ꯃꯤꯌꯥꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯟ ꯐꯪꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ ꯒꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯛꯇꯧꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯔꯨꯜ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯒꯥꯏꯅ ꯑꯗꯨꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯍꯥꯎ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯀꯣꯛꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯅ ꯇꯥꯕꯗꯁꯨ ꯅꯨꯄꯤ ꯂꯥꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯔꯦꯁꯄꯦꯛ ꯄꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯀꯩꯅꯣꯗꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯎꯏꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯨꯄꯤ ꯂꯥꯟꯒꯤ ꯀꯩꯅꯣ ꯏꯁꯨꯁ ꯒꯥꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯁꯤꯝꯕꯣꯂꯤꯛ ꯀꯩꯅꯣꯅꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯁ ꯑꯣꯐ ꯑꯣꯄ꯭ꯔꯦꯁꯟꯅꯤ ꯃꯤꯌꯥꯝ ꯑꯣꯠ ꯅꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯃꯤꯇꯣꯞꯁꯤꯡꯅ ꯑꯣꯠ ꯅꯩꯕꯒꯤ ꯋꯥꯔꯤꯅꯤ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯂꯣꯏꯂꯝꯒꯤ ꯑꯣꯏꯕ ꯃꯁꯛ ꯑꯗꯨꯗꯒꯤ ꯐꯥꯏꯠ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯕꯨ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯩꯅꯣ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯏ ꯇꯧꯕꯗꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯦꯟꯗꯕꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯄ꯭ꯔꯁꯤꯗꯦꯟꯠꯁ ꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯁꯟꯅꯗꯅ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯃꯤꯌꯥꯝꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯕ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯏꯪꯕ ꯃꯇꯝꯁꯤꯗ ꯑꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯆꯨꯝꯕꯅꯤ ꯇꯥꯖꯤꯗ ꯃꯔꯝꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯤꯡꯅꯔꯤꯁꯤꯡꯁꯤꯗ IDPꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯋꯥꯅ ꯏꯀꯣꯅꯣꯃꯤꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯋꯥꯔꯦ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟ ꯃꯆꯥ ꯃꯁꯨꯒꯤꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯕꯁꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯌꯥꯎꯔꯦ ꯀꯣ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯌꯥꯎꯔꯦ ꯗꯦꯟ crime ꯊꯣꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯑꯃ ꯇꯧꯗꯅ ꯇꯧꯕꯒꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄ ꯆꯪꯉꯤ ꯐꯖꯅ ꯗꯇꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯊꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯆꯪꯉꯤ ꯑꯗꯨꯒ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯑꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯗ꯭ꯔꯦꯁ ꯁꯨꯡꯇꯧ ꯇꯧꯗꯕꯒꯤ ꯆꯍꯤ 2 ꯃꯈꯥꯏ 3 ꯁꯨꯖꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏ ꯀꯩꯁꯨ ꯌꯥꯝꯗꯦ ꯀꯩꯅꯣ ꯁꯦꯟ ꯊꯨꯝ ꯉꯥꯛꯇ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩꯈꯣꯏꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯦ IDPꯁꯤꯡꯅ ꯄꯥꯔꯃꯅꯦꯟꯠ ꯁꯣꯂꯨꯁꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯨ ꯗꯤꯌꯔ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯦꯁ ꯑꯦꯟ ꯂꯣꯀꯦꯂꯤꯇꯤꯁ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯕ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯁꯤ ꯌꯥꯝꯅ ꯂꯨꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯃꯈꯥ ꯊꯪꯕꯗꯒ ꯐꯨꯝꯗꯅ ꯃꯥꯡꯍꯟꯗꯅ ꯑꯗꯨꯒꯨꯝꯕ ꯊꯝꯅꯔꯤꯕꯅꯤꯀꯣ ꯇꯁꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯐꯨꯝꯃꯤꯕ ꯃꯐꯝꯁꯤꯡ ꯏꯃꯨꯡꯁꯤꯡ ꯌꯨꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯍꯟꯕ ꯑꯁꯤꯒꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯉꯥꯏꯗꯒ ꯀꯥꯏꯊꯣꯛꯏꯕ ꯀ꯭ꯔꯣꯔ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯀꯤ ꯀꯩꯅꯣꯃ ꯀꯩꯅꯣ ꯂꯤꯡꯈꯠꯂꯀꯥꯟꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯗꯨꯝꯕ ꯐꯖꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏ ꯍꯟꯖꯤꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯍꯥꯏꯕꯅꯤ ꯌꯨꯝ ꯁꯥꯕꯁꯨ ꯀꯣꯟꯅꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯕꯇꯥꯂꯤꯌꯟ ꯑꯃ ꯏꯚꯟ ꯀꯩꯅꯣ ꯂꯩꯔꯤꯕ BDF ꯀꯔꯤꯒꯨꯝꯕꯁꯤ ꯗꯤꯕꯦꯂꯞ ꯇꯧꯔꯀꯥꯟꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯇꯧꯔ ꯊꯝꯕꯁꯨ ꯃꯔꯝꯗꯤ ꯐꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯄꯨꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯔꯤꯖꯟꯗ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯧꯗꯅꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤꯅꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤ ꯀꯥꯏꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯨꯗꯤ ꯏꯪꯅ ꯇꯞꯅ ꯊꯦꯝꯖꯅꯕ ꯍꯣꯠꯅꯕ ꯑꯣꯔ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯐꯣꯔꯁ सिजना बाइजे मसाना ताबनी अदुगी अप्रोच ता चंगदौनी प्रेसिडेंट जे अमरोम दा हारगा भारत की सिक्योरिटी की ख्वाली हेडनी को कननी
आर्मी की खाई खाई मान मकोनी हारिब मैम सही अहम मखाई से डेमोक्रेटिकली करी येंगे इंब तप मैम की खोलाव लाकान शांति नत्रगा इंब तप से लोन पामे फुरुब अनीमक तौबदी मपान लमदगी लाप खुलाई पाइब खोरी नौफम तादब सारिब पोसे थुगाइनब होनरपगी पोट लाइबसे पुंसें सेंगबनी पुंखंग खंगबनी भारत की लुसिंग खंगबनी मनपुर की इंटेलेक्चुअल एकेडमिशियंस CSOs मैम लोन हाइरबने हारिब पोषक असिगी असुम से लौरकांदा मदु एक्शन टेकन तौ हाइबने अदो रीसेटलमेंट हेक तौ मतम रीसेटलमेंट दु फजना कंट्रोल हे तौ तौरगा मयाम दु ताहनो मतम द मोरे द सुचामपुर कांगपोकपी द लेजरीबा अदुगा अखोई लेरिबा इरेस्पेक्टिव ऑफ रेस कास्ट एंड क्रिट मैते गदंगी वाफम नते एनी डिस्प्लेस मियाम लांजिनरी मियाम सुचामपुर लेबो अमो हारिब सिंग मामे फजब सेटलमेंट तहनगदबनी तौबददी अखोइना हारिबसे अखोइ मणिपुर थोइब कनो वाथोकसे इलीगल इमिग्रेंट्स को मपालमदगी संजलकना थोकपनी अदुगी दमकता अखोइना 1951 BJR लेपी मदुगी मतुंगदा लाक मितो मिरान चासिंगदी हारिब रिसेटलमेंट सिंग असिदा कवर तौरिदबनी मरम अदुना हुजिक आइडेंटिफिकेशन गा हौग्रिबा डिटेक्शन गा हौग्रिबा फॉरेन कनो मैम दो एलिमेंट्स मैम दो मसी अखोई याम चेक्सन्ना मसी पाहकदबनी अकॉर्डिंगली हारिब ओरिजिनल इरेस्पेक्टिव ऑफ अखोई फुरुप की खेनब थमदना 51 की ममांगदा लेरंबा मैम मसा मसुसिंग इमुंग मनुसिंग मैम सिंग अदु डिस्प्लेस पीपल यावरबदी मागी ओरिजिनल प्लेसेस हंजिन हन बाइबसे मसी प्रेसिडेंट लाकोसिदा हाइबिरमगदौबनी हाइबसे मणिपुर की मियाम की महूत सिंजरगा अइना नॉर्थ ईस्ट विंडो की कनो माइकेदगी अइना मसी अपिन जि तौरी ने थमजगे होय थगचरे ओजा पुखनिंगबा दे थमनिंगबा वाफम क्यामजु थंबिरे